Manipur Thugaiba Pamba MLA Tarana support toba Myanmar ki chonglapa illegal migrants singa peace rally ki mengda khulai paiba kukim litans singa kusam naduna separate administration ki demand tawtuna tokhalakiba kanglu ki irang asna Manipur da leiriba michor miyam pumna makta awaba pire haina Manipur Human Rights Commission MHRC ki hanigi acting chairperson Khaidem Manina phongdorakle Wafam asing asi loglaw bungta leiba mahaki yumda north east window ga akhanana unaba mada phongdorakhibani magna hai ngasi tholiba irang asigi maru oiba maramdi yumthangna badagi logi wangmada changsilakliba illegal migrants sing asina thokhanbani maram asna state asida NRC chana hanba amadi border fencing ningthina tawduna illegal migrants sing asi khudakta phaba amadi takthokpa tangai fadre haina phongdokhe Chiraba tanja asida Manipur gi ruling party oiriba BJP na chingi MLA taret pu karigi dambak action lawdabano haina hangladuna India government na lan asi khamtokpagi mahuta Jingo madi tamda manataba lengak ama chalaiduna michang mikhai nabi ki thong ase condemn tawi haike lan asi loijingai khuningak liba mioi singbu phaba punba tawriba ase matang chade phage harabasu irang asi houjingai da faram laba natraga logi wangmada leiringai tanjada oina phabiu haina phongdokhe Golden Triangle lama lingkhatpa pamba tokhaina chaba pamba lam leijadaba adugumba Myanmar dagi changakpa uki singna akhoi hana lejariba uki singi kangmu maraktagi adugumba suspension of operation aidana kuki lalauba haibtare adusu Myanmar dagi changakpa chairman oiba keno yadare sina chingbako issue ama mitaina scheduled tribe demand tawbasi yaningde haidana me ohumda peace rally ni solidarity march ni haibigi mamingda chalakpa kolai paiba sugi kangbu maya mamana ginongmei maya mama yalaga chalakpa koi punwana thengna khare hairiba Manipur gi apunba saktam thugaiba pama kangbu se namthagi hairabadi Bharat Sarkar na at any moment pungama anida or thengamada nomagi manungda nini gi manungda yaba poneba sida thama changba thani changba adugi ofum kanthaliteba Bharat Sarkar na tawrage na hairabadi khudakta tawba yaba poneba adu maru ena hariba mayam chi tawnana bigi damakta akhoi gi MLA sing maru na ruling party gi BJP na ruling party ni BJP na sason pairibani mage MLA mayam ama leiribani aduna BJP maraktagi hingi MLA kuki MLA taret na atopa ohum amgal winaraga moi tara na Manipur thugaina ba Manipur dagi tokhaibe administration ama leijage haibisi BJP na thingadabane